ngasi phawbagi oinadi hariba fiam asi short course notice Manipur pollution control board ki maket gi thab tar JNIMS na nada haptre kanim ta thoksadre na chungba leite yana yana ma tokne hawa fam dugi chaurba mami khudam amo haitar di masmaina adum leiri aina lejari ba mafam asi Imphal East district ki manung chana leiri ba JNIMS aina khanari ba mafam thasi tang mari da mathong huktaba thong sing adugi matang da uhun khraba dum laba mafam adumakta dani asi aina lepchari mafam siju ada hariba mamang daina panjakhiba biomedical waste management plan leite aduga biomedical waste singa chi mafam chana koi incineration na chingba tawraga madugi thaba paikhat kadabadu amata paikhatre madar leiriba akwebda leiriba sanga singa sida dadan tana haitare makhoida ju khudung chadre aduga environment ta haibadi leiriba khoigi sangong gi factory college leiriba adagi chathok chasin tawri mayam da khudung chadaba mayam mayok na halle masina sathiba leina tinana chingba koi chandropa yabi akiba lei haina phongja kharba matung haitare mayam da pawdang graba matung kitang effective oiba reason ama lai haitare reason do kaino hamatam da Manipur pollution control board na hariba power do tokra matungi nongan bada hariba JNIMS ki authority da director masa khangamani show cause notice ama thai haitare show cause notice dugi matungina koina taja matamda hariba je ngasi phawbagi manungda hariba biomedical waste singa sim mafam chana incineration na chingba tau aduga masigi madu tholakadaba consequence phataba mayam du madu thoktri mamoina na chapchaba necessary action haitare chapchana lokhatlu tau haiba wafam phongdu I haiba wafam se leire adubu aina lepchari ba mafam asimakta da madu tha kribana maram oraga ngasi phawba thabani chapchaba action je JNIMS ki market gi paikhat langgadra ngahangai lejurubne do ngasi ju dum ngahan ta hoba phibam madu loigre adi food mari rom kotholaga JCB na kotholaga daida amuk biomedical waste mayam du paisalaga phumjalaga mathak jida koi utchabai ta haitare laiba khara tongkhal halaga masida uriba je leibak tongkhal liba je khoigi yum sabagi leibak thonba horokpa na te haitare biomedical waste mayam du habe mami oi kai phumjambagi fiam nei phumjambadu da mu matai je loina chai thuga haitare phumjamba yaudabagi mayam ju leiri aduga masdai da isamna hakti na leiriba je thengnari ba haitare gadi manam je dum bhajana satli ngahan phumawdabadu adudagi khitangudi handai tawbudabu sizina infection thon ba yabagi khudong chara mayam leiri Manipur pollution control board ki maikedi gi hariba JNIMS authority da tapcha bathaw pakhalo haidara thaba targa JNIMS ki authority sina mana asi tana haitare khangjinadaba department maseni masi yana yana ba tawgani haibagi wakhalondu leiribara natragana magi haitare department achaw changchingi khangna chanaba sagaina taigi phio ama taibadagi hariba chapcha bathaw chi paikhatana kogi Manipur gi oina mamang dagi hona chatharaga lakba yana ba hai wafam du adumak chatharaga ngasi phawba leiribra haibasi ju yamna achauba myam da phawba wahang ama oirakle haitare aduna Manipur pollution control board ki market gi su hariba focus notice sajit thara phawba da kari action ta lokhatarina kari action lokhot kadoribu no haibasi akoi puna madumadi yengmina matok ta sigi biomedical waste ki plan ji leitaba aduga chathariba mau marin ta da ba thongsing asi karigumba private institute haitare hospital na chatharamba taragadi masidai da tonga lairiba department mari lainaba department singna kari action lokhalangani file lupa lakh taragi mathakte hena lokhalangani makhoi mathakta tonga bai tare legal action mayama lokhalamani ngana adubu hariba JNIMS ji hospital state authority ki makhada leiba maramna Manipur pollution control board state ki makhada leiba maramna masi sangmai yangraga leiribra natragana kari phiba ma lakadori buno habdo khoi makhata na yengmina se ena mama re jo hijack re aduna ngasi phawbagi oina di hariba phiba masi short course notice Manipur pollution control board ki market ki thab targa JNIMS na nada haptre karim ta thoksadre na chungba leite yana tokne hawa fam dugi chaurba mami khudam amo haitar di masmaina adum leiri ana hayengda gi horaga haitar kari amuk action lakani JNIMS ki market gi di kari film lakani haibudu khoi punna yengmina mathok tari adu masida yamna nga iwa fam di hariba JNIMS se ana layeng sang laina tina phanna ba sandokta ba ana layeng tholko matamda laichat chandroko matamda haitar mioi ching adu layeng na ba leiribani hariba fam sina laina sandokpham amara haiba awakpham bawba sigi ori film jina thogale haitare madu oiramdabadi adu makoi tawri thongje tholakpanana JNIMS ki director yauna hariba mari lainaba singna athu matamda thabak chapchaba du paikhapaga loina mari neba singi market gi chu tawdra taragadi madugi chapchaba action adum myang khangna haitare thabak tu paikhatpagi mathau tare habo famje thamjago loina hiramski matangda pawdom jariba naurem tanoranjan ichel news newak JNIMS porompa